आकाशवाणी इम्फाल Ngangom Kiran pau pajari ahan badamar pau Manipur gi inner amasung outer Lok Sabha Kendra singda mirep oiriba singi scrutiny ngasi pangthokli Tara nipan suba Lok Sabha mikhal gi anisuba tangka ki notification ngasi thokre Nagaland gi jila nipan amasung jila manga gi police station kunma thoina konma pham singda Armed Forces Special Powers Act makhatana tha taruk amaga sangdokle amasung Delhi ki Mukhyamantri Arvind Kejriwal bu matam khargi oina bel pibina bahai rakhiba du Delhi High Court ne yakhidre Lok Sabha mikhal gi ahan batang kakta bot thadana gadoriba Manipur gi inner amasung outer Lok Sabha Kendra singda mirep oiriba singi scrutiny ngasi pangtokli Inner Manipur Parliamentary Constituency gi returning officer gi Lamphel Fatalaiba Imphal West gi DC office ta ayuk pung 13 degi scrutiny pangtok pahukre Outer Manipur Parliamentary Constituency gi returning officer oriba Thobal gi DC office ta su ayuk pung 13 degi scrutiny pangtok pahuki Outer gi oina scrutiny loikre paudam ama Lalime April Taramapun amasung Kurtarukta, Tankak Anitona Pangtok Kadoriba, Taranipan Suba, Lok Sabha Mikalda, Outer Manipur Parliamentary Constituency da, Miret Winabigi, Miret Pisalikiba, Miret Marimak, Nasi Scrutiny Pangtol Matunda, Mikala Siki returning officer, Miret Wibigi Ayak Pikret, Outer Manipur Parliamentary Constituency returning officer Wiriba, Deputy Commissioner Award, and James Subaski Conference Holder, Pangtopa. Scrutiny under the Ayaba Pikraba Outer Manipur Parliamentary Constituency Minute Mari Atati INC Alfred Kangam Arthur NPF K Timothy Jimmy Independent Medium Dr. Abomai Independent Medium S Khojoni Akaspani Imphal ki Pawdamak Thawal DC Complex Lagi Shibam Binoy Shiksha Mantri Thonojum Basant Kumar na Inner Manipur Parliamentary Constituency da BJP ki mirep oirpada Kendra ki Shiksha amasung Mapanthorum Rajya Mantri Dr. Rajkumar Ranjan Singh na nungai phongdorakli Inner Manipur Parliamentary Constituency da gi hana na kaduna Kendra ki Mantri suwariba Dr. Ranjan na social media da thaglak warolama da hai lakatur yomikhala sida BJP ki mirep oiriba sing pumnamakta yaiphamangol pijari Bharat Punawna samgat na buhana bada BJP ki lusingba sing amasung Karya Karta Singna Sokthabal Laitana Honoriba Thodang Busu Mahakna Thagat Phongdorakli Sabka Saath Sabka Vikas Haiba Mantra Sigi Makhada Pradhan Mantri Narendra Modi na Lebak Asida Ahan Boina BJP gi mapung phaba majority phangba sarkar ama lingbangam ki hainasu Mahakna Singthaki Taranipan Suba Lok Sabha mikhal gi anisuba tangka ki notification ngasi thokre tangka gasida Rajya Taranithoi amasung Union Territory amagi Punna Lok Sabha Kendra Manipur Panda Mikhal Pangthokani Tangka gasida Kerala gi sit kun Karnataka ki sit taramari Rajasthan ki sit tarahumdoi Uttar Pradesh amasung Maharashtra ki sit nipan Madhya Pradesh ki sit taret Assam amasung Bihar ki sit manga Nongchu Bengal amasung Chhattisgarh ki sit ahum Manipur Tripura amasung Jammu Kashmir ki sit amamam yauri Mirep se pisan bagaroi benamit mathang thagi marini April manga da scrutiny pangtokani atumoinamag Jammu Kashmir gi oinadi April 3 ta oina scrutiny pangtokani ani sibat tangka gi bot mathang thagi 3 ta thadanagani Kendra Sarkar na Nagaland gi jila nipan amasung jila manga gi police station kunma thoina konma pham singda Armed Forces Special Powers Act makhatana April amadagi tha 3 amaga sangdokle Griha Mantralayna thokpa cherol amagi matung inna khongthang ase rajya sigi santi raksa gi phibam kupna khanaraba matung da lokhalakpa khongthang ni hairi cherol asin hai Dimapur Mon Noklak yauna jila nipan asida Armed Forces Special Powers Act makhatana sangdorakpani tabiriba pawase Akashvani Imphal dagini Delhi ki Mukhyamantri Arvind Kejriwal bu matam khargi oina bel pibina bahai rakhibadu Delhi High Court na yakhidre Liquor Policy Wato Kamari Lenana Enforcement Directorate na Faki Wadu Yaning do Pongdoktuna Sri Kejriwal na Court Asida Wakalakpadagi Enforcement Directorate ta High Court Asina Notice Thakre Mahak Housing Enforcement Directorate ki custody da Numit Tarukni Remand Loktaduna Lairi Lok Sabha Mikhal ga matam amatada Mikhal Pangto Kadoriba sit humpulaiba Arunachal Pradesh Vidhan Sabha Mikhal da mirep oigadaba singna ngarang mirep se pisin bega roiba namit fawda mirep
चामा मरफु तरा तरेटना मिरपचे पिसलकी राज्य से लोकसभा केंद्र अनिदना मिरप तरा मंगाना मिरपचे पिसलकी राज्य के चीफ इलेक्टोरल ऑफिसर हाई राज्य विधानसभा मिखल की ओइना विधानसभा केंद्र मंगाददी मिरप अममम खक्तमक मिरपचे पिसलकी हाइरिबा मिरप मंगामक बीजेपी की गाक्तनी मिरप सिंह अदुदी मुख्यमंत्री ओरिबा श्री पेमा खंडू तेसी रातू जिके ताको नेयातो दोकाम अमसुंग मुच्चू मिठीनी आसाम दा अहनब तांका के लोकसभा मिखल गिदमक ngarang मिरप से पिसन बगैर नमित फावुदा पुन्न मिरप कुंथ्रा निपाना मिरप से पिसलकी मिरप से पिसलकी बसिंग मनुंगदा बीजेपी की एमएलए बेहाली रंजित दत्तना सोनितपुर सिटगी एमपी तपोन कुमार गोगोइना जोरहाट सिटगी मिरप से पिसलकी कांग्रेस लुसिंगबा उदय शंकर हजारिकाना लखीमपुर सिटगी केंद्र की मंत्री सर्बानंद सोनोवालना अमसुंग कांग्रेस एमपी गौरव गोगोइसु मिरप से पिसलकी बसिंग अदुगी मनुंगदा याउरी मिरप से सिंगी स्क्रूटिनी ngasi पांगथोकली लाकलिबा लोकसभा मिखलदा राज्य तरमाथोय मसुंग यूनियन टेरिटोरियनीदा बीजेपी की इलेक्शन इंचार्ज मसुंग को इंचार्ज ओइगदबा सिंग खल्ले हानगी हरियाणा की बीजेपी प्रेसिडेंट ओपी धनकरबु दिल्ली की इंचार्ज ओइना खल्ले एमपी डॉक्टर दिनेश शर्मा महाराष्ट्र की इंचार्ज मसुंग एमएलए अभी पटेल न तेलंगाना के इंचार्ज ओरे असम गिना कैप्टन अभिमन्यु मसुंग मणिपुर गिना अजित गोपचारे न इंचार्ज सिंग ओइरगनी यूजीसी के चेयरमैन मामिडला जगदीश कुमार न हाइरी एकेडमिक सेशन लिसिंगनी कुनमरी कुनमंगादगी हौना यूनिवर्सिटी सिंगदा PhD प्रोग्राम सिंगदा मिंग चनबगिदमक एंट्रेंस टेस्ट तौबगी महत्ता नेट स्कोर द येंगलगा मिंग चनबा यूनिवर्सिटी सिंगदा खंगनख्रै सोशल मीडिया थगलकपा वारोलमदा श्री जगदीश कुमार न हाई PhD प्रोग्राम सिंगदा मिंग चननबा तोंगान तोंगान यूनिवर्सिटी सिंगमदी हायर एजुकेशन इंस्टीट्यूशन सिंगना एंट्रेंस टेस्ट पांगतोपगी महत्ता नेट की स्कोर द युमफम मोइदुना मिंग चलहनब खोंगथांग असि लखुलकपनी जून लिसिंगनी कुनमरी सेशन की नेट की एप्लीकेशन मथंग सेउलदगी फंगनब हौननब नेशनल टेस्टिंग एजेंसीना कन्न होनरी हाइनसु महागना मखा ताना फोंगदोकी उपराष्ट्रपति जगदीप धनखड़ न हाइरी ngasi amasung lakadaba sahi singda nupida sakti pibana laibag sibu hena sokhat pangamgani New Delhi da laiba Bharat Manapam da pangtokpa FICCI Ladies Organization FLO gi sahi nimpu surukpagi thorumda wangang laduna uparashtrapati na hai nupi nupa manan yengba madi nupida sakti pibana laibag amabu sokhat hanbada chawna mateng pangani mahana hai nupida sakti pinabagidamag sarkar na tongan tongan ba thorang kaya paikhatli masigi manungda sainik school singda nupi masa sing tamhanaba masung armed forces da nupi singyaiba permanent commission linkhatpan singba yauri Ukraine gi mapan thor mantri Detro Pileba numit nini gi Bharat khongchatta ngasi New Delhi da thunglare mapan thor mantri Dr. S. Joy Shankar na Barton tawbadagi mahak Bharat talakpani mahna Bharat lairingada laibagani gi marakta tengbang pinaba yauna hiram kayada lusingba anina wari sanagani Madrid Open Badminton da Bharat ki PV Sindhu women's singles ki pre-quarter final changle mahna Canada gi Wen Yu Jangbu ahanba round da kunmathoi tarataruk kunmathoi taranithoi da maithiba piki PV Sindhu ngasi Taiwan gi Hong Yu San ga thengnaragani nupa gi doubles tasu Bharat ki Krishna Prasad Garaga amasung Sai Pratik ki mapang pre-quarter final changkhrei IPL cricket ki ngarang Hyderabad ki Rajiv Gandhi International Stadium da sanakiba match amada Sunrisers Hyderabad na Mumbai Indians bu run kunthra mathoi da maithiba pikre hana batting tokiba Sunrisers Hyderabad na apiba over kunda run sani humputara taret lauki madugi pakhumda Mumbai Indians na run sani niputaruk khaktamak lauraga out oiki aroibada maroyo pau amohanna Manipur ki inner amasung outer Lok Sabha kendra singda mirap oiriba singi scrutiny ngasi pangthokli Taranipan suba Lok Sabha mikhal gi ani suba tangka ki notification ngasi thokre Nagaland gi jila nipan amasung jila manga gi police station kunma thoina konma pham singda Armed Forces Special Powers Act makha tana tha taruk amaga sangdokle amasung Delhi ki Mukhyamantri Arvind Kejriwal bu matam khargi oina bel pibina ba hajarakibadu Delhi High Court ne yakhidre paulo jare